Tentha Apunba Meira Paibi na Yaokhiba Leite, Miyamna Lanna Paothokpiganu Amadi, CM na Thoubal da NAMFUDA CHATPAGUM CHURACHANDPUR DASU NAMFUDA CHATPIYU HAINA Meira Paibi SINGNA PHONGDORAKLI. Total shutdown ki marakta Chief Minister Yamna Khemchana ngarang NAMFUDA Wangjingda BDO Office Sangakhiba adu mafam matam chadi. CM na nahuna na ngapigani. CM na nathona leirabadi Wangjingda NAMFUDA Sangabasu CHURACHANDPUR DASU NAMFUDA CHANGBIYU AIKOISU natung injarakke haina Tentha Apunba Meira Paibi lupna phongdorakli. Tentha Apunba Meira Paibi lup ki Secretary Naurem Ningol Netajinina haikibada ngarang CM na BDO Office Sangakhiba aduda Tentha da leiriba Apunba Meira Paibi lupna saruk yakhi haina social media da sandorakli basu aranba wafamni manipur da thokliba irang khudimakta Tentha gi miyamna saruk yaduna lakli Tronglaubi ki thodok asigisu yaningdaba phongdoktuna Tentha Apunba gi oiba Meira rally na chingba khongjang kaya changchinkiba laikre hairaduna Tentha Apunba Meira Paibi lupta sirakliba maral asi yaningde haiki mahakna makhata na hai Tentha Apunba Meira Paibi lupki members singna sangaba adu yauramba taragadi numit humni fawagi manungda sengdorakadabani karigumba sengdoraktaba taragadi sangabada saruk yaruba nasana sana daita pugadabani hairaki Manipur ki Chief Minister na Wangjing Tentha CD block namduna Sangakhiba mafam matam chade Thoubal district Meira Paibi Apunba lupna shutdown leiringai da Sangabiganu haijakhibani adubu CM na ngami haiduna namduna Sangakhiba do yajaningde CM na narim leirabadi Wangjing da NAMFUDA Sangakhiba gum CHURACHANDPUR dasu namduna changbiyu nathana narinjen phudokpiyu aikhoisu natung injarake Tentha da leiriba Apunba Meira Paibi lupna Sangakhiba Yaokhi haiduna Facebook da thagat pirakpado aranba wafamni ayangna secretary ama oina khanjari madudi kanagumba Tentha Apunba Meira Paibi lupki member singna sangaba yaurumlabadi numi humni gi manungda sengdok pirakadabani karigumba sengdokta taragadi nasana sana daito pujagadabani manipur thoiba irang ihau punama akoi Tentha da leiriba praja punamana saru yajakibani matam punamakta aduga Torong laubida laikidaba angang chinggidamakta angang ani laikidaba dugi mari lainana akoina mamangda ngasi manga troni gi mamangda rally achauba ma su chachakibani aduna manipur da thoiba irang khudingmak akoi saruk adum yajai Tentha na saruk yadaba amata yaude maram aduna akoi de siriba maralase sibigano haidana media gi thongda chingdokjari